Laiong Khangdaba Laina Amana Maram Oiraga, KAKCHING District ki KONGOI Relief Camp ta Leiba Nupa ama Leikhidre HAIRI. Presna phangba pawmagi matungina Leikhidre bamyoi adu sugnu pangal leikaidagi hawjikna KONGOI Relief Camp ta Leiba angom azitni HAIRI. Mahak Laiong Khangdaba Laina Amana narakpadagi KAKCHING da Leiba CIC da pukhatki. Anabagi fibam adu loshilakpadagi RIMS Hospital da pukatuna makha taba layeng chatharam laba matung Leikhidabani. Leikhidre ba angom azit Lana sina hek haurakpadagi khulngakpa yauduna lakhibani. Imung manungi kudong chadaba kaya mayok naringai marakta mahaki machanupa yaima ngaksamgi sarukta maina chakpadagi kudong chadaba kaya masu mayok nakibani.